ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤꯀꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯑꯣꯟꯂꯥꯏꯟꯗ ꯑꯙꯥꯔ ꯀꯥꯔꯠꯁꯦ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯩ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯅ ꯁꯦꯝꯖꯗꯣꯔꯤꯕꯁꯤꯀꯣ ꯑꯗꯨꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕꯁꯦ ꯃꯣꯏꯅ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯒ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯃꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯠꯀꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯅꯤ ꯁꯤ uitai.gov.in ꯁꯤꯗꯀꯣ ꯑꯩ ꯗꯥꯏꯔꯦꯛ ꯂꯤꯡꯛꯁꯨ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯙꯥꯔ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯁꯤ ꯆꯤꯡꯊꯔꯅꯤ ꯁꯨꯝ ꯆꯤꯡꯊꯔꯅꯤ ꯁꯤ ꯃꯥꯏ ꯋꯦꯕꯁꯥꯏꯠ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯦꯠ ꯑꯙꯥꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯙꯥꯔ ꯀꯥꯔꯠ ꯁ꯭ꯇꯦꯇꯁ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯙꯥꯔ ꯀꯥꯔꯠꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯗꯥꯎꯟꯂꯣꯗ ꯑꯙꯥꯔ ꯊꯥꯕ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯗꯥꯎꯟꯂꯣꯗ ꯑꯙꯥꯔꯁꯤꯗ ꯅꯝꯒꯗꯕ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯄꯤꯁꯜꯂꯛꯑꯅꯤ ꯑꯙꯥꯔ ꯀꯥꯔꯠꯀꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯇꯧꯕꯅꯤꯅ ꯏꯁꯀ꯭ꯔꯤꯟꯁꯦ ꯄꯤꯛꯄꯅꯤꯅꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠꯇ ꯂꯩꯕ 3 ꯗꯣꯠꯁꯤꯗ ꯅꯝꯃꯦꯗꯅ ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯗꯦꯛꯁꯇꯣꯞ ꯁꯥꯏꯠ ꯌꯥꯎꯏꯁꯦ ꯁꯤꯗ ꯇꯤꯛ ꯇꯧꯕꯤꯌꯣꯕꯀꯣ ꯗꯦꯛꯁꯇꯣꯞ ꯁꯥꯏꯠꯇ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯅꯪꯅ ꯃꯥꯅ ꯍꯥꯏꯔꯦ ꯗꯥꯎꯟꯂꯣꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯣꯄꯤ ꯑꯣꯐ ꯌꯣꯔ ꯑꯙꯥꯔ ꯀꯥꯔꯠ ꯅꯪ ꯍꯥꯏꯗꯤ ꯃꯥꯏ ꯑꯣꯞꯁꯟ ꯑꯍꯨꯝ ꯄꯤꯔꯦ ꯑꯙꯥꯔ ꯀꯥꯔꯠꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯕꯅꯣ ꯍꯥꯏꯔꯦ ꯑꯍꯥꯟꯕꯗ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯅꯪꯒꯤ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯈꯪꯉꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯟꯔꯣꯜꯃꯦꯟ ꯑꯥꯏ ꯗꯤꯁꯦ ꯃꯌꯥꯝ ꯅꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯠ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯃꯅꯤꯡꯗ ꯑꯁꯥꯡꯕ ꯔꯤꯁꯤꯞꯀꯨꯝꯕ ꯑꯃ ꯌꯥꯎꯋꯤꯗꯅ ꯑꯗꯨꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯏꯟꯔꯣꯜꯃꯦꯟ ꯑꯥꯏ ꯗꯤꯗꯨ ꯌꯥꯎꯔꯒ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯚꯤꯖꯨꯋꯦꯜ ꯑꯥꯏ ꯗꯤ ꯃꯇꯦꯡꯅ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯑꯃꯨꯛ ꯏꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯈꯪꯕ ꯑꯗꯨꯒ ꯑꯙꯥꯔ ꯀꯥꯔꯠꯇꯤ ꯂꯩꯇꯕꯀꯣ ꯑꯗꯨ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯁꯤꯒꯤ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯏꯁꯥꯅꯗꯤ ꯈꯪꯖꯔꯕꯗꯨꯀꯣ ꯑꯗꯨꯒ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯂꯤꯡꯛ ꯇꯧꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯗꯨ ꯏꯁꯥꯅ ꯍꯧꯖꯤꯛ ꯌꯨꯁ ꯇꯧꯕꯗꯤ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯃꯣꯏ OTP ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯦꯟꯁꯤꯜꯂꯀꯥꯟꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯙꯥꯔ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯐꯤꯜ ꯑꯞ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯍꯥꯞꯄꯣ ꯍꯥꯏꯔꯦ ꯀꯣ ꯑꯩꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯍꯥꯞꯄꯣ ꯍꯥꯏꯔꯦ ꯁꯤꯗ ꯃꯣꯏꯅ 12 ꯗꯤꯖꯤꯠ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯦꯞꯆꯥꯒꯤꯁꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯀꯣ ꯑꯗꯨꯒ ꯁꯦꯟ OTP ꯁꯤꯗ ꯅꯝꯕꯤꯔꯅꯤ OTP ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯀꯥꯟꯗ ꯃꯊꯪ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩ ꯍꯥꯟꯅ ꯃꯦꯟꯁꯤꯜꯂꯛꯑꯒꯦ ꯍꯥꯟꯅꯀꯣ ꯑꯗꯨꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔꯗꯣ ꯃꯊꯛꯇ ꯃꯦꯜꯂꯅꯤꯀꯣ ꯑꯩ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯍꯥꯞꯆꯈ꯭ꯔꯦ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔꯗꯣ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯑꯅꯤꯁꯨꯕꯗ ꯁꯦꯀꯦꯟ ꯍꯥꯏꯔꯤꯕ I want a marks ꯑꯙꯥꯔꯁꯤ ꯃꯌꯥꯝꯁꯤ ꯇꯤꯛ ꯇꯧ ꯍꯥꯏꯁꯤ ꯇꯤꯛ ꯇꯧꯕꯤꯔꯨꯅꯨ ꯁꯤꯁꯦꯀꯣ ꯁꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯝ ꯑꯗꯨ ꯃꯥꯏ ꯀꯦꯞꯆꯥ ꯍꯥꯞꯄꯣ ꯍꯥꯏꯁꯤ ꯀꯦꯞꯆꯥꯁꯦ ꯍꯥꯞꯄꯤꯔꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟ OTP ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯨꯒ ꯍꯥꯏꯔꯛꯇꯦ one time password has been sent to registered mobile number ꯍꯥꯏꯔꯦ ꯑꯗꯨ ꯃꯦꯁꯦꯖꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ OTP ꯃꯦꯁꯦꯖꯁꯦ ꯁꯤꯗ ꯍꯥꯞꯄꯅꯤ ꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯎꯠꯂꯛꯀꯦ ꯃꯦꯁꯦꯖꯁꯦ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯁꯦꯖꯁꯦ sida ꯂꯩꯔꯦ ꯃꯌꯥꯝ OTP for Aadhaar card ꯍꯥꯏꯔꯒ ꯑꯩ Aadhaar card ꯅꯝꯕꯔꯒꯤ OTP ꯃꯦꯁꯦꯖꯁꯦ sida ꯂꯩꯔꯦ ꯀꯣꯄꯤ ꯇꯧꯁꯤꯜꯂꯒꯦ ꯀꯣ ꯁꯤꯁꯦ ꯑꯩꯒꯤ Aadhaar card ꯅꯝꯕꯔꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯁꯤ OTP ꯗꯨꯗ ꯃꯦꯟꯁꯤꯜꯂꯨꯔꯁꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ OTP ꯃꯣꯏꯒꯤ ꯃꯦꯁꯦꯖꯇꯨ ꯁꯤꯗ ꯄꯦꯁ ꯇꯧꯁꯤꯜꯂꯒꯦ ꯀꯣ ꯄꯦꯁ ꯇꯧꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯞꯆꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯞꯆꯤꯜꯂꯒꯦ ꯅꯝꯃꯒꯦ ꯃꯦꯟꯁꯤꯜꯂꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯃꯈꯥꯗ ꯁꯔꯚꯦ ꯄꯤꯖꯦ ꯁꯤ ꯁꯔꯚꯦꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯦꯟꯁꯤꯜꯂꯅꯤ ꯑꯊꯨꯕꯤꯗꯀꯣ ꯈꯤꯇꯪ ꯊꯨꯅ ꯇꯛ ꯇꯧꯔꯒ ꯃꯦꯟꯁꯤꯜꯂꯣ ꯃꯥꯏ ꯄꯤꯔꯤꯕ ꯀꯣꯏꯁꯟ ꯁꯔꯚꯦ ꯀꯣꯏꯁꯟ ꯑꯅꯤ ꯈꯛꯇꯅꯤ ꯄꯤꯁꯦ ꯑꯅꯤꯁꯤ ꯃꯦꯟꯁꯤꯜꯂꯁꯤꯀꯣ ꯍꯧꯖꯤꯛ Do you know that you can order reprint of Aadhaar letter from UDAI website? Yes ꯍꯥꯏꯕꯤꯔꯁꯤ ꯑꯗꯨꯝ ꯑꯗꯨꯒ In how many days did you receive the reprint Aadhaar letter? Getting SMS from the Indian Post. Did not receive ꯇ ꯍꯥꯞꯄꯁꯤꯀꯣ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯑꯙꯥꯔ ꯀꯥꯔꯠꯁꯤ ꯑꯗꯨꯅ ꯚꯦꯔꯤꯐꯥꯏ ꯑꯦꯟ ꯗꯥꯎꯟꯂꯣꯗ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗꯨ ꯌꯦꯡꯉꯁꯤ ꯈꯔ ꯁ꯭ꯂꯣ ꯆꯠꯂꯦꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯈꯥꯗ ꯄꯤꯔꯤꯁꯦ ꯄꯥꯁꯋꯥꯔꯗꯁꯦ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯃꯣꯏ ꯍꯣꯔꯦꯟ ꯄꯥꯁꯋꯥꯔꯗ ꯍꯪꯉꯛꯀꯅꯦꯕ ꯗꯥꯎꯟꯂꯣꯗ ꯇꯧ ꯂꯣꯏꯔꯀꯥꯟꯗ
password se si to the Aadhaar letter PDF password will be in 8 character ko combination of the first 4 letter of your name in capital letter and year of birth example haraga haidi aigi ngasagi surname hanan hapa ko gi first name do ko Aadhaar card te yawbudo adugi 4 digit 4 letter ko capital letter da to oiduba mari ma adukanda nangi year 1995 to pokra 1996 to pokra aduduga hapsin gadaba nangi first name gi first 4 letter laukthokadaba ko adudo capital letter da lo igidaba aduga nangi sahi pokko duga makhada example pi se mai for anis haidana anis se ANIS katang oiduba adu loram tungda 1989 se hapkadaba magi se oina ko dukanda akhoi download torkan yengduine ko se downloading tawri khara tappe net se ai ula age duka si download tawre ko download tawu loikre si thola ani file oina adu ai nang sa haibedo moi si security code ma hangakane ba sida ko Aadhaar card to name is download to loiram neba a file is protected to isa my password hero haije password to se mamang ha hibdo agi Aadhaar card yo first name gi magi letter mari do capital letter do oiduba aduga agi year sok to 1995 to ko so mai hapsin gada ko agi hapage aduga mayam hapsil le agi do aduga open na namage to open na mai Aadhaar card thole to thole Aadhaar card to si se lauthoga print out to ma'am si se ko adukanda lamination tawrakanda adum sijinnabe yare ai Aadhaar card original ni si se tholai se aduga ma'am aina gyan ta da ba khang da yar su comment box ta tawbiro ko yam kuin sang mana te minute anni bo pharo si se Aadhaar card si download to matam da aduga mai gi ngasai makhan ani hum le hewiden download si number si pai de hai khal enrollment id tu khang ga di visual id number tu khang ga di loina dum download to biare khoi visual id khang draga ju ko Aadhaar card link tar ga di adum hajik so ngona message lai ba visual id tu si ni khot ni no ko message dum yeng ashare dum maroin Aadhaar card smart download to biare mem ko aduga comment box tor omo aduga thank you so much guys bye for now bye bye